मरुएब पाव इंडिया की ख्वाइदगी लीरबा फुटबॉल टूर्नामेंट अमा ओइरिबा चाम कुंथ्रामरी सुबा ड्यूरान कप लिस्टिंग अनि कुनमंगा की ट्रॉफी अहुम की ट्रॉफी सोकास्ट अमदे रोड शो ngasi इंडिया की ममिंग लेरबी वेट लिफ्टर साइको मीराबाई चनुना मोइरांगी सेंद्रादगी लमथाखरे सिक्योरिटी फोर्स सिंह सथखिबा थीबु हुमबगी थबकता तोंगान तोंगान बा मफम सिंगदगी खुसु खुलाई गाड़ी हुरान बा मदि ड्रग कया फागत पंगमख्रे अमदे मणिपुर थाजदुना पुथोक्सबा ऑर्गेनिक की होम मेट्रिक टन अमा दिल्ली की दमक ngasi अयुक संजेन थोंगदा लेरिबा डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की ऑफिस तगी लमथाखरे खुरमजरी ISCOM मणिपुरी पाव मीटिंग ताबिरी बखवाई पुनमकु तराम ओक्सरी हौजिक पाव संदोकना पिजरी इंडिया के ख्वाइदगी लीरबा फुटबॉल टूर्नामेंट अमा ओइरिबा चामा कुंथ्रामरी सुबा ड्यूरान कप लिस्टिंग अनि कुनमंगा की ट्रॉफी अहोम की ट्रॉफी सो कास्ट अमदे रोड शो ngasi इंडिया की ममिंग लेरबी वेट लिफ्टर साइको मीराबाई सनुना मोइरांगी सेंद्रादगी लमथारखरे इंडियन आर्म फोर्स नमपुंग ओइबा थौदांग लौदुना पांगथोकदौरिबा हंदकी ड्यूरान कप असिदा इम्फाल की खुमन लंपाक मेन स्टेडियम दसु लाखलिबा जुलाई की तांग कुंथ्रादगी हौरगा अगस्त की तांग अमा तांग मरी तांग तरेत तांग तरा मदी तांग तरा निथोइदा मणिपुर दगी टीम अनि हाइबदी ट्राउ एफसी अमदी नेरोका एफसी अनि ना होम ग्राउंड सानगने ngasi lamthabagi thauramadu GOC 3 Corps Lieutenant General AS Pendarkar DC Bisnupur Puja Elangbam India gi nupi gi football da best goalkeeper gi mana fanglakhrabi Elangbam Panthoy amadi Indian Army gi mukok thongba official kya na saruk yakhi ngasi lamtharak liba trophy so cast amadi रोड शो से कसामपात तमना लाकलगा सिंगजमई फावरगा मणिपुर यूनिवर्सिटी फावब चटलबा मतुंग अमुक कंगलागी मनिंग थोंग फावब लाकलगा चिंगमैरोंग वार सिमिट्री फावब चटलगा लमलोंग बाजार तमना अमुक चटलबा मतुंग ngasi नुंथिल सिटी कन्वेंशन दा थुंगनी मफम अदुदा ट्रॉफी अदुबु मणिपुर की गवर्नर अजय कुमार भला अमदी चीफ सेक्रेटरी श्री प्रशांत कुमार सिंह ना ओकलगा ड्यूरान कप की शो केस अमदे रोड शो की थौरम लोइसिनगनी ngasi thauram aduga mari lainana ISCOM da akhanna phongdorakpada Padmashri Shaikhom Mirabai Sanuna mahak masamak weightlifter ama oirabasu mahaki imung manungi mioi khudingmak football masana bo pamduna haurakhiba ngaktane handak ani subo oina Manipur da su Duran Cup ki match sing sanagadori basina masana sibu pamjaba inkhalakliba sanaroi singda anobe inot ama piragani masigi damak Duran Cup asibu silliba Indian Armed Forces puthagat pa phongdokpaga loinana Manipur dagi saruk yagadori ba football club ani haibadi Neroka amadi Trau FC ani bu mai pakpa oirasu oirasanu haina efa pausal pirakle the opening ceremony oidene do ngasi se trophy so or flag off tawdine sigi damakta aibo yamna nuksibiduna Indian Army singna kano aingona invite tawbira ga lakbida yade na sumana invite tawre ada aingona su yamna nungai jaba yam harau jaba po haidi Manipur da yamna liraba football tournament ama pangthok kusda aina kamaina la oidino kamaina chatloi doino haibagi wakhanam su aingonda fawe aduga yamna proud feel su oi haidi sigi football tournament sina lak harak khodoriba angang mayam da su yamna tamjaningai oiba kano masu lakani haijeninge aduga yamna harawasu po es maina yamna tangna phangba kano haitare football tournament haitare ko sumana Manipur da host tawgani ga haibase yamna chawthokningai ne aduga lakadoriba angang sing da su hena mathawai yawba soidumaki pirakani haibage ai hajaba lai yam harawe yam ngai ngasi se aina atopa event ama oijata so ai football yam pamjai sama adega ai family se football yam na pamjai aduna aduda sunatana sum Manipur gi oibanina laktaba mak yade haibagi wakhalonda adum phawraga leijai sana aduga angang sing da su hena tamhaninge hadi sumana football ama tawbada moi se hena mathawai yauna adigi karamba players ta ki karamba tamhogani haibagi su yamna munna yengbiyo haina adumana angang sing da so ai hayani yamna nungaiba paune se akoi gi Manipur da gi club ani sina yamna hana da gi su hongna yam phajana sanare ko moi se aduna yam kana sanabiyo na hygienic ai gi taraf da gi koi gi moina hona jariba hard work to hojik football tournament sida loina khanga doini aduna yam thawai yauna sanabiyo aduga sigi Duran Cup sida lakadori team khudima khai batare represent tawdori team khudima gai gi taraf da gi mayam se soidamagi mai pak boy biyo ha
Security Force na ngarang Bisnupur District ki manung saliba Dopcon amadi nganukon khungang ani gi maraktagi 303 LMG ama single barrel nongmai ani empty magazine ama 12 bore gi kapayari ba maru taret ka kilogram ahung ga gram taret lumba IED mari fagat pangam khre amaromda Kangpokpi District ki Gamnom Saparmaina Police Station ki makhada leiba ke langnom dagi supampi nongmai ama fagat ke Nakalamada Bisnupur District ki Uyung Makhongdagi Security Force na ahang magazine amaga AK-56 rifle ama ahangba magazine amaga loinana .303 rifle ama DBBL ama 303 rifle ge maru taraga 7.62 mm ge maru tara amaga fagatle hairi Gari kaya huran sinthi tawbagi thabak leptana satharakliba asi thingna ba thabak kaya Manipur Police na lepa leitana thabak kaya lokhalakle thabak singa sigi manung sana ngarang gari huran bani haba mayang Imphal Police na konba santhel awang lekai da leiba MD Hefazuddin atopa maming boboy gi yumda thibo humbagi thabak sathabada huralakpa Honda Activa ama fangba ngamkhre adubu MD Hefazuddin di hanana Nanthoktuna senduna leiramdre hairiba Honda Activa 6G registration number na MN06SF 9963 higok machu ase chatliba tha asigi mangada thongzu waikhom khongnangdagi mangkhibani hairi gari mapuga pau phaungnaraba tungda gari mapuda khusina khragani amade makhatana MD Hefazuddin bu phanaba police ki maikaidagi honari haina Manipur police ki control room dagi thadorokhiba serol amada khanghalakle Manipur Police tamade CRPF ke apun batim mamane ngarang Surasanpur dagi Kangpokpi tamna lakpa kangkhong mari panba gari ama nonegi tupul thong manakta khamduna sek tawada heroin brown sugar ni haina singna ba yaba kilogram aninga gram samaga marifudra humdoirom lumba potlam kaya fagat pangam khre hairi ba polam singa duga konana polam singa dubu purakpa ginminland haukep laifam ji faibung modbung Kangpokpi amade holminland khongsai laifam Khangbarol Village Sandel Haiba Mioi Aniase Sofagale Hairi Nakalamaromdana Security Force na Thasagi Tareta Senapatigi Mausek Posta Mioi Anidagi Ganja kilogram Konithoi Fagat Pangam Kre Malemgi Kaithal da Lupa Lak Taranipan gi Senfam Oigataba Ganja Singa Duga Konana Pharaba Mioi Ani Adude Thaubal District ki Lilong Singkha Makhadagi Azmir Sarif Amade Lilong Singkha Mamangdagi Ilyas Ali Saha Atopa Maming Patu Kawi Makoy na ganja sing adubu haptuna purakpa angoba masugi tata winger masu phagatpa ngamle hairi New Delhi da hangliba Organic Manipur Delhi Hat na INA stall number 18 asida thamduna miyamda fanghanna pandam danga se ayuk sanjen thongda leiriba Department of Horticulture and Soil Conservation gi office tagi Manipur da thazaduna puthok saba organic ki home metric ton ama haibade kilogram listing ama Delhi gi damak thakre Manipur Organic Mission Agency gi ngaklo makhada Organic Farmer Producer Company amo iriba Mangal Organic FPC na asoba thodang lauduna puthokliba ki home gi pothok singasi ngasi Delhi gi damak lamthaki ba thoramaduda Horticulture and Soil Conservation gi Commissioner Taithuilung Pamai amadi Department asigi Director ke Devadatta Sharma ani nasaruk yaduna lamthaki Thoramaduga mari lainana Horticulture and Soil Conservation ki Commissioner Thaituilung Pamai na phungdokhibada handakta moma gi makhada Dubai da hangdokhiba organic outlet asida hozi ki home metric ton kontra Thara u hairi adubu lambi thongi khudong sadaba kaya leiba asina thaba ngamdana leiri ngasi New Delhi gi organic hat leiriba ki home sing asisu hena thabira u haibani adubu thadok thajin gi ngaihak leitana lambi gi khudong sadaba amadi apanba kaya leiba asina matam sana amadi masing yamna thaba ngamdre adubu tangai fadana Manipur gi organic ki home simiyam gi demand yamba asina thabani haiki In spite of that, our farmers doing very well. For farmers produce company mangam si gumba kama abulai Manipura, and we can do it provided we are given the support of good transport and communication facilities. Hopefully, when the train comes, train are demand mansra already. Manipur is the farmers, especially horticulture crop, prosperity crop to future prospects huge potential, and we hope that with this concentrated step, we see the Suguma
अतई अतई की डिमांड सुन तौरगा प्रोड्यूसिंग अमफाव मांगहनदबा कानबा इकोनॉमिक रिटर्न्स को रेवेन्यू को फंगमनबो मैम होनगे मसुम मैमसु कॉर्पोरेशन की वायबा Chawang Kaining Village ki manung sanba mafam singda lona yadaba moongda Kholen Saikot amadi West Haipi haina mingthonduna kuki singna khunda salakle hairi loinana lona yadaba moongda village signboard thetsinduna Chawang Kaining Naga Village asibu kuki singini haina claim tawrakle asigum laba aranba niyom sumdana boundary stone yungsingba si yawangam loyamadi yungliba nungadu athuba matamda lothokadabane kuki village asi ing Lising amaga samapan marifuda lingkhat bani haina nung yung silibasi official record amadi ground reality kaya yengbada mafamaduda ing lising aniga anida Manipur government na Chawang Kaining village bu masak khangkhiba matamda yung kai saduna khundaba amta laikide haire West Haipi hariba khul ase laikhidraba tilkho thangna chief oiringaida mauhing kuki village ki manung sana laikhibani Chief asina laikhidraba matungda lona yadaba moongda West Haipi kauba anoba khun amagi maming iba signboard ama Chawang Kaining village ki manung sanna yungsilakhibani makha tarakpada hariba khul ase lona masak khangba khun amani haina lana haijinduna Kangpokpi district ki deputy commissioner gi makhada phangpham thokpa saukhat thaurangi kudong saba sing phangduna lakhi Asigumlaba aranba kaya asina lengakta chamam naba pohanduna Chawang Kaining village asi lengaktagi phangpham thokpa sakhat thorangi sakthung amata phangdana leire maramaduna mari leinaba district administration singna thupa matamda hiramasibu yangsin biduna asum aran puthokpiu amadi Chawang Kaining village pu phangpham thokpa hak phanghanbiu haiduna serolamada phongdorakle Paravidya Yoga Model Club Yoga Center asida ngasi ingen thagi taramangani panba sagol se numina sida Guru Purnima gi thoram pangthokre thoram maduda Manipur International University of Yoga gi faculty Oja Sanahal amade center asigi president ASD Indishore loinana mioi kyana saruk yaduna yoga gi Asan Singh Pangthokhi matung tarakpada Oja Sanahal amadi center gi president oiriba AS Indishore na Guru Purnima gi maramda marik chumba wafam kya saruk yariba singi mafamda thamki Bangladesh da lebak adugi anobalu singba ama khannaba tarahumdoirak suba parliament mikhal lakliba December tha sigi manungda pangthoknaba sem sanaba Bangladesh ke hauzik lairiba interim government asigi advisor oiriba Professor Mohammad Yunus na Mari Lainaba Kudingmakta Khangankhre Wafam Singarang advisor asigi oina lairiba press secretary Safikul Alamna Dhaka da laiba Foreign Service Academy da pangthokpa paugi mifam amada phongdokhibani hiramasigi matangda ngarang advisor Professor Mohammad Yunus ka Mari Lainaba Singapore famina duna pung anirom mikhal ase matau karamna pangthokpa amadi matau karamna sem sagadabage haibagi matangda wa khanakhi haina press secretary Safikul Alamna haiki Mifamaduda Mikhal Mamangda Mihat Mipun Thokhandana Pangthoknaba Mikhal Pangthokpa Loinana Mikhal Loikraba Matung Fauba Mishimina Hana Sunabagi Thodok Thokhandanaba Khanakhi Masigidamak Mikhal Mamangda District Singi Deputy Commissioner SP Officer in charge Upajila Nirvahi Officer Haibade Chief Executive Officer na Singba Singi Fam Hongdok Hongjin Taunaba Sukhanaki Haina Safikul Alamna Paumi Singda Fongdokhi Loisilakpada maroi bapaw amuka hanap pizari. India ki khwaidagi leadaba football tournament ama oiriba chama kuntramari subadoran cup lisingani kunmanga gi trophy ahungi trophy so ka samali rod so ngasi India ki maming leirabi weightlifter Saikhom Mirabai Chanuna Moirangi Sendra dagi namtharakre Security force sing na sathakhiba thibu humagi thabakta tongan pamafam sing dagi khusu khalai gari huran ba amade drug kaya fagat pangamkhre amade Manipur da thazaduna puthok saba organic ki home metric ton ama Delhi ki tamak ngase ayuk sanjen thong da leiriba Department of Horticulture and Soil Conservation gi office tagi thakre
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ISCOM ꯅ꯭ꯌꯨꯁꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯅꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ